Kamjong District ki Indo Myanmar ngamkhai paring da landmine pokhaibgi thodog ase Prime Minister amadi Union External Affairs Minister da pau piragani haina Chief Minister Nongthombam Biren na House da thamkhrai calling attention motion adugi pau khompiraduna Chief Minister Nongthombam Biren na hai MLA Laisio kaising na pukhalaki ba calling attention ase yamna hakchin na lawfam thoke thodo ase ki matang da pau tabadi lei adabu spot verification chathabadi leitre hauzik Myanmar da tangdu leita dabagi fibam lairabaso district asigi manung chanda lairiba wangli amate namli khulna chingba mafam singda tangdu leita dabagi fibam di leite thodo asigi matang da Prime Minister yauna Union External Affairs Minister amasung Union Home Minister da pau piragane loina na wafam asigi matang da Rajya Sabha gi member ningthau sana zawba laisenbadaso marik chumba report piragane Maragasida thodo asigi matang da Assam Rifles amade State Police ki apunbati mama mafam madu da athubada thaduna survey tohalagane state asigi manungda lairiba Myanmar ga tainariba mafam sing ngak senaba lengak na angam pathak ta honare hojik so ngamkhai gi sarukta leiba tongan ba mafam singda police station kunthamari sabagi thabak chathari haina Chief Minister Nongthombam Biren na house ta thamkhe Police station si ahum le outpost mangale aduga police personnel hojik le receive 185 30% na outside to deploy tore VDF village defense force haiba akoi VDF si kanun kuntra gumale tongan malaiti okhul le khitang na khairak pani kharana nare kharana shuti lo re 120 km long border line ngak naba police sin aduga district administration da su law and order su tawkini si border si karamai ngak kadawba border guarding force Assam Rifle na su moi mathau tawdre moi na ngak kadawdu mi mapandai la aga bomb phumba phom moi khangdre at their nose itself bomb are being planted mines are planted police strength se police station amada area 2400 square kilometer how can they main tawungamdi Myanmar da manung da unrest boy IBI aduga Manipur da di hojiki wangli namli aduga hojiki sigi area sida di thodopa adugumba violent toiba thok chathabaki doba leitabani border crossing asomdagi mi changakpa kolokpa adunatana adu mesida honorable member puthoraiba masidi yamna alarming oiba haibitare border si akhoi gi manung da su moirom da su khilli Mine is Thami have report. Mine treaty 160 country Mong Tawi India Makti signed of three. Other India signed over the Adugi Potuma Tangraga, Hosiki Taway Positive Mission Prajada war time Netabanina, Mission Prajada, Sokpa Shiba, Nava Yorpunina, Adagi Delhi Arner, Satok Jasin Taroga, Log Sing Uba, Korpaka over Asoiba, Asoko Mayamla, I have an intimacy. I am tuna. Music. Center की सु पार्लियामेंट चतरी सेंटर सु पार्लियामेंट चतर बिना सुंबा हमना सेरस रिपोर्ट से आई ऑनरेबल प्राइम मिनिस्टर की लेवल एक्सटर्नल अफेयर्स मिनिस्टर की लेवल दा होम मिनिस्टर की लेवल दा यहोन्नबा यादा खोई की लेरिबा आई साइट की सोई होनर के दुगा दा लेरिबा ऑनरेबल एमपी राज्य सभा की लेसियम महाराज सु डिटेल में हमदे थारगा चेसांग सि यहोन्नबा यहोन जगे सि मरक्सिदा आदा स्पोर्ट करी एक्चुअली करमाइना सोए मी कैम सोए मी कैम लेत्रे कराई जगह नो खिल्ली से सिग्नरी से हाइबसे ऑफिशियल टीम ममा जॉइंटली असम राइफल ने स्टेट पुलिस ने अदुगा CID की करी की यावना टीम ममा थारगा आदा सर्वे मा अथुबदा मथौक तागने न खल्ली